Hey guys, so welcome back to another video. Ngasigi videos today akoy aigi oina one of the most requested video haitare ko. Adum khaidagi request tawbirakpa video singi manungda ama adudi title dagi so hena khangbiramani crush ta base tawba reading crush ki oiba thoughts adugumbagi maramda reading se yengdoine haidi isagi crush sina isagi namukta kai khalamba yai isagi advice na chingba adum samlapna dum yengani yam hena detail oina yengningai leite ko study ado reading se ngasi oina pile ani thokna khaidokchage pile A amadi pile B ko pile ani sigi maraktagi blue candle oiba se khansira pink candle oiba se khansira habadu isa isa na ngahaktang post tawraga pile A or B habadu isa gi apamba choose tawbiro sigi blue color sina pile A sigi pink color sina pile B ko aduga isagi reading do tabiro ado matamang handabida hawrase ngasigi crush ta base tawba reading se ko. Hey guys, so ngasigi oina ahanba pile A gidamakta isagi crush ke ba kai thoughts lege isagi crush ki oiba kai wakhalon lege amadi isagi oiba kari advice lege na chingbadugi maramda reading se tawdoine ado khoi ngasigi ahanba oina pile A gidamakta card che pick tawrse ko. King of Swords reverse, Page of Wands, Strength, Six of Swords ko. Sumaina leire card se ado first of all isagi crush se aduga reading se hawjukana kinamtang haijarage madudi crush hairaga hekta oiba yaroidaba celebrity crush kumba natragana phangbada kai haini hoi celebrity crush su phangoibudi hainingai natragasu adudi kitang odd oidana ko haidi akhoina ngasi yengadori sidi dum reasonable oiba point of view da yengdoine buko crush ke reading se aduna first of all isagi crush ke ba current thought se kai leige hamatamda isagi crush se hojik se ma se relationship amadagi step out tawnaba kanna hotnariba natragana step out tawragasu magi past the relationship leramiba miduna kitang mangonda ayat apan pibagumba adugumba khara tawe habadi isagi crush se hojik single oinadi lainingba stage ta layebako tawbatabu single oiba se hekta ngamdaba magi partner duna ma se toxic oiba relationship cycle amada pharaga thambagumba natragana mana di single oyena khanjaragasu magi ex tuna haidi isagi crush sigi ex tuna adum constantly yetlakpa pau pharakpagumba natragana pura hekta ma se let go tawraktaba adugumba khradagi hojik se isagi crush se single oiningba stage tadi leragasu pura fully single oire haina claim tawba ngamdaba toxic cycle amada stick tawraga leiba adugumbagi mong matau khara leiebako aduna isagi crush se hojik maki oina anauba relationship amagidamakta ready oidri hojik se ma se heal tawnaba kanna hotnajari tawbatabu heal tawba ngamdriba stage amada leiri haitare ko adagi Page of Wands hariba card china isagi oiba advice nebako ado hojik se isagi crush siga isaga pau sungphau phaunadaba isana khak distance oina crush thamjaba natragana sukhang khangadabida isana khak one sided oina crush thamba oitaragadi hoi isana hekta approach tawbada crush ne appreciate tawrakani habdi natragasu crush siga isaga relationship ama leiba pamba natragana crush siga isaga hena close oiba pamba taragadi close oidanaba action se lawba darkar oire habanebako habadi isagi crush sega already hanadagi isana pau phaunaraga leiba natragana already hanadagi known person oiba oitaragadi aduna adugi oiba vision ama tongana pijarake hojik yengibasina isagi crush se isana one sided oina crush thamba crush sina isagi maramda sukhang khangdaba natragana isaga pau sungphau phaunadaba or sak sukhang khangadaba mi oitaragadi hojik se isana crush sida sak khanganaba hojinbagumba or haifet distant approach tawbagumba natragana haidi mangonda hekta gri ta or desperate oina tangchilo habdi natragasu isagi oiba lambi ma kitang semba hojinba yare habnebako hojik se haidi mado single oiningbagi stage cha layrakpanina isagi oiba lambi ma semhauba yare habnebako
mathangsina isagi crush se isaga non person oiba isaga sakhang mai khangnaba already isaga hanadagi contact laiba person amo oitaragadi hauji maki oinadi approach tausan bikinu haibako aduga hojikse isana tawbidoise isage crush da hoi contact tawba khotpa pau phawba hoba khotpadi yai amadi magi damakta ma sekta paame nushire haibo thokpadi natraga su magi damakta care tawbiba person ama lei magi awanu ngai share tawpam ama lei habado adumaina khanghanba gumba isagi oiba attention gumba khara shik tawbadi yai bako tawbotabu magonda hekta relationship approach tawsanba adugumba makti tawbikino hojik maki oina khara hena close oinaba changsinba adugumbadi hojik dum yai bako aduna sukhang khangna miyoi singina khangna rakpa yanaba lambi gumba sembiro adagi already hana isagi crush ka sakhang mai khangnaraga leiba singi oinadi hoi emotions kitang control tawbigo hena approach tawshan ba close oina bu hotna badi yai tawbodabu relationship ke be approach ti thangatpi khino haibako aduga strength haiba card china isagi crush ka isaga gi compatibility oidoine ado compatibility ge ni ngapa matamdadi amana amada phajna supportive oiminaba amadi amana amada yamna adum phajna understanding leiba adugumba type of compatible energy uye first of all being compatible has nothing to do with being in a relationship or not being in a relationship ko haidi hector compatible oire haina relationship leigadabani haiba leite natragana compatible oide haina relationship leiba yaroi haiba kyamta leite tawbodabu hena compatible oiragadi tungda chaminarakpada afaba oi haibagi wanebako ado hoi compatibility gi oinadi isagi crush ka isaga se issue leite ko akhoi hojik last card ama haidi relationship ama leirakpa yabai chances leibra isagi crush ka isaga se haibagi maramda vision se yengse ado sida justice haiba amaga the empress haiba amaga card ani thole ko so relationship leirakpa yabagi vision se leiye isagi crush ka isaga se semak haina ina ngasa haijabado oibada yaroidaba ot oiba crush celebrity crush adugumbada di doesn't apply hoi thousands ki manungda amagadi oithokpa yagadra but still general oini ngapa matamdadi adu apply tawba ngamde ko tawbadabu isana hoi ot oidaba jagada adum phangba yaba person da isana crush se thamba oitaragadi isage hotnajabagi matongina emotionally connected oraga relationship leirakpa yabai chances ti leiyebako but still it depends on all your effort haidi isana effort thadadragadi o isana kemta hotnadragadi hekta relationship leirakani haba leite ko isagi hotnabagi matungina emotionally connected oirakpagi matungina relationship leirakpa yabai chances pudi lei habanebako so pile A gi oiba crush ki reading se matang soida loijare sidagi lawba yaba advising lotion biraga mathangi reading amuk aminarase ko Hey guys, mathang sidi akhoi pile B ko pile B natragani sigi pink candle se choose to bai chilina singi damakta crush ta base to ba reading oidoine ado pile B gi damakta crush ke ba kari vision lege habado yengase ko so sigi card se adom mini cards ne aina di achobane na order toraga mini oiraga leramne ko adu targasu mini oi haina card ke vision di kamta han thadauba leite so I'm just using this card because amta use tawdriba card ama sizinage na tawbaneba ko aina King of Wands Knight of Swords ai hena close up vision adum pizarake ko card sing sige the Hierophant reverse Page of Wands Page of Cups Justice Page of Swords ko sumaina leire card sing se ado akhoi hojik Four of Cups haba card simaga hapchage pile B gi damakta reading se horse ko ai card singi hena close up vision so dum pizarake tawbutabu mayamna reading se dum phajna hana tabiro ai kai haini
mayamgi satisfied oinaba mongda reading se dum tawjarake ko. So first of all, isagi haidi palbi choose to be ba ichilinaw singi crush se hauji maki oina personally moi se topa relationship amda leibagi mami tabra atopa relationship ki vision leibra ha matamda yes moi se hauji se atopa relationship amada leibagi mami taye atopa relationship to the romantic oina happy oina leiramba yabagi chances so dum lei haidi hoi haina ba lei kay haini relationship amada lei targasu atopa person amana adum munba yaba atopa person amana adum changakpa yaba type of relationship so dum lei ko aduna isana hope pudi give up tawbigano ninghanaba budi tawbigano tawbutabu hauji makjoina di isagi crush se atopa relationship amada leiramba yabagi amadi leiriba relationship to the active and happy oina leibagi romantic oina leibagi mami tabanina isagi chances se hauji makjoina di kitang low oiba ko regarding your crush aduga isada utlam bayay utlam da bayay isada haido bayay haidok tam da bayay moisha officially oina relationship to the open oina leidraga su manung da di connected oina atopa person amga relationship leibagi mami di tai ba ko aduna isagi crush na isada relationship leite haibagi vision piram da bayay tawbadabu moina official oina open oina magana leram draga su manung da connected oiba person ama isagi crush gi leibagi mami idum tai ba ko mathangshina isagi crush ka isagi compatibility gi maramda the hierophant haiba card china vision pire ko so sida so muka haizage compatibility has nothing to do with being in a relationship or not being in a relationship ko haidi hekta compatible oire haina relationship leitaba yade haiba leite and then compatible oide haidana relationship leiba yade haiba leite ko adubu hena compatible oiragadi relationship oina chatminabada hena phagani nungaigani haibagi wane ba but isagi oinadi unfortunately isagi hojik thamiba crush she isaga compatible oiba kitang watle hayeng hiram gharada dum wakhal tanadaba adagi mindset yanaraktaba understanding watnarakpa dunga matang matam adum yarakani aduna compatibility gi ba issue kitang lei ko aduga makha tarakpa oina first of all isana hojik isagi crush se isana non person di oraga crush na di khangdaba one sided oiba haidi sakti khangnadaba isana khangaga crush thamba adagi pau phongadaba khotaba oitaragadi hojik maki oina kashu rush tawbigano hoi lapna dum distance oina crush thamba isagi wakhal nungaina ba khotnaba crush adum thambadi kashu kaide tawbadabu yam hekta close oina nakshanaba hotnaba or approach tawbagumba se hojik maki oina di matang matam chade habasima khangjanbiyo ba ko and then pace of ones hariba kachina crush se isagi already non person ama oiba isaga hanadagi already sakhangmai khangnaraga pau phaunaraga leiba mide isana crush thamba oitaragadi hojik maki oina isagi distance khara sembiyo hojiki oina adum friendly energy amda leibiyo hojik maki oina isana approach tawba khotluba tawtaragadi isase isagi crush na cut off torpa yabagi chances phauba leiba ko aduna hojik maki oina isaga sakhangmai khangnaba oitaraga su isagi crush dagi kitang distance maintain tawraga dum leibiyo ba yam lekta nakshan ba gri takshan bagumba se tawbigano ba ko lastly isagi crush ga isaga se relationship lerakpa yabai chances se hojik maki oina di pakna ude maramda isagi crush se hojik my life the relationship ki oina emotionally balanced oiraga leiri mana leiba relationship to calm and settle oina leiri duna isana enter tawba se kitang wana thokani ba ko tawbatabu give up tawdabida isana still tanja ama ngairaga leitaragadi isagi crush se magi relationship to dagi distracted oirakpa diverted oirakpa or relationship to dagi tholakpa yabai chances su leitabadi natedana ko haidi mana leiba relationship to ikta thunagani or sungkai kaina roi haiba makki guarantee di leitabani na isana dum mana haidi relationship to dagi diverted oirakpa distracted oirakpa natragana lapthorakpa se matam changasu changna ngaige na khalaga budi hoi future de isagi chance open up tawrakpa su yai tawbatabu hojik maki oina di isagi crush ka isagagi marakta yengnaba matamda relationship ke ba vision se ude habane ba ko so isana dum atopa person ama yengbigera natragana dum ngairikhi ge habra habni isana phajna khalaga decision lobiro card ke aina piba ngamba vision disda loire sidagi lobe aba general advice sing lotion biraga mathangi reading amuk ngai minarase ko thank you for watching